Nambol Thongkha Post Office Building da leiba The Sindam Education Foundation na lagliba January gi Tarik Taruk 2025 tagi Class 9 amadi 10 tamliba Mahiroi Singi Akhanaba coaching classing haujaragani. Well qualified amadi highly experienced lairaba Oja Singna takpi tambigadoriba subject singdi English, Manipuri, Maths, Science amadi Social Science ki subject singni. Subject loina suna takadaba coaching asi mahiroi singi amadi laibaki irang asigi yengjaraga ataba mamalda course fee laujagani. Akuppa marol gidamak pizariba number 70051474881 natraga 8798432067 da contact tobirao. Nongan badangairi kadai damuk sa pigi haino. Nupi, nang siyangang sungang krehe. Ay na sa tawri ba siya, tabag ni ninang bo. Moy mapagi tabag to, ay sukhangi. Laikay sin matung na sa laga wazang ang dori ba natro, ay di akan mani, ay ngondagi hena kan balay tiyan na. Ay di niya, hay biyaw risini. Yam na napangal kan ba sabra haybu, nung madi laikay mayam sang dana niya, pubi ba soydra ba ni? Nupi, nang siontok na pangkrehe. Ay na laikay sida akan mami sari ba siya, maram lay ni nang bo. Ay siya, akan mami ni hayra ba di, mayam na ay buki na sa nagadawri ba ni. Usit tabang amloy dawri ba ni, ado na ay siya, mayam da akan mami ni hayda na, sandok taba yada ba ni Nupi. Ho, ado, taseng na makin napanggal daw kaladi paydana, ado sunati. Yumgi ingkol sambal kasi punghang-hang na layrisi, moy mapana semjin sajin bigidi khande ne. Adugi mahut koi chat na wazaw ngang na laithok pangami. Ai ne, khalu raga khoidau se pangsau du sauning bazani ko. Hai, nanga ngang na dana laiba matam na tre. Ai gi pandam dine. Leipak miyam na aibu akan ba TOMCHA haina baduni. Nang leihoro ko ai chatle. Isau lang dana laiba gi mahutta sak tu dum khara ngan na loiselamu. Taurisi yengo. Yumgi thaba ingkhang ka se amata mateng pangsinbini khangdabaneba. Nong hek nganbadagi numita ba phawbase adum laikai sinma thungna chatana laithokpa ngambaneba ai. Ngarang di makha laikai gi chawbdo aina phudaram labani. Adai mana kidana ai lale amukta ngak piyo na khong se kolaga haijarakpani. Nungai dadana ma phubiramdrabani. Asing haise makha laikai ta chawbadudi masa mu yam phadaine adubu ta TOMCHA na phubu ngambrane phuri bani ne aina noida amuk phagi tawkhidro magi masa phabadudi kaisu nateda mangon-dagi hena masa mau phaba mi kaya amani ai ubada kiduna chenari base as adudi akhogi khola sida khwaide kanba sathibu pa hairadi ta TOMCHA nang oye he hoine ai se yamna kanba mi ni ne noi daga mi na khanna ba horglabdi ai ngon de hekta takla u ai tawge hoi ta TOMCHA phare adudi ngai hak le hokho ai chatle he leikai asida ai se yamna kanba mi ni haidana sandok taba yada bani ai na tawshinnaraga makhoi ani se fazana thaja hore he Nupi, nang busak loidri bro. Ai busak lambana yadre ne. Ho loidore. Nong hek nganbadagi thokibaduna hojikta hanbirai sibu kadaida chatpiruribano. Ai na chatluri bisai aruba thabak ni ne nangbo. Atai lairi chak tum hana amukta losilo. Ai chak lambana yadrabani. Moi mapagi bu kari aruba thabak laidoriba. Leipung phamlaga akan nathau sadana
ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯥꯒꯠꯆꯕ ꯆꯠꯂꯨꯔꯤ ꯑꯣꯏꯔꯝꯅꯤ ꯋꯥꯖꯥꯎ ꯉꯥꯡꯕꯗꯨꯗ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯅꯣꯡꯃꯗꯤꯅꯦ ꯆꯣꯞꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯦꯅꯦ ꯅꯪꯁꯨ ꯑꯩꯅ ꯑꯀꯟꯕ ꯁꯥꯔꯤꯕꯁꯦ ꯐꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯎꯕꯗ ꯂꯣꯏꯅ ꯀꯤꯅꯔꯕꯅꯤ ꯍꯣꯏ ꯌꯥꯔꯦ ꯁꯦꯠꯇꯣꯛꯄꯤꯔꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯄꯤꯔꯨꯆꯣ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥꯒ ꯈꯔ ꯑꯝꯇ ꯍꯪꯕꯤꯔꯨꯆꯣꯀꯣ ꯍꯣꯏ ꯍꯣꯏ ꯑꯦ ꯑꯁꯤꯗꯤ ꯀꯩꯅꯤꯗꯅ ꯑꯩ ꯊꯋꯥꯏ ꯍꯤꯡꯍꯧꯅꯕ ꯆꯦꯜꯍꯧꯔꯒꯦ ꯀꯔꯤꯅꯣ ꯀꯩ ꯑꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯅ ꯃꯥ ꯑꯣꯏꯅ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯅꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇ ꯀꯩ ꯑꯃ ꯆꯦꯟꯈꯤꯕꯗꯣ ꯎꯍꯧꯗ꯭ꯔꯣ ꯎꯍꯧꯋꯦ ꯀꯩ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯝꯂꯤꯕꯁꯦ ꯀꯩ ꯑꯗꯨꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯃꯣꯏꯅꯦ ꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯀꯩ ꯑꯗꯣ ꯑꯩꯅ ꯃꯃꯤꯠ ꯊꯨꯒꯥꯏꯈꯤꯕꯅꯤ ꯇꯞ ꯇꯥꯏ ꯐꯨꯈꯤꯕꯅꯤ ꯑꯗꯨꯅ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤꯅꯦ ꯑꯦ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯅꯪꯗꯤ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯀꯩ ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯀꯌꯥ ꯑꯃ ꯑꯩꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯁꯥ ꯀꯩꯁꯤꯡꯁꯦ ꯑꯩꯕꯨ ꯎꯕꯗ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤꯕꯅꯤꯅꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯏꯇꯥꯎꯒ ꯊꯦꯡꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯌꯥꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯏꯇꯥꯎ ꯍꯣꯏꯅꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯆꯠꯂꯨꯁꯤꯅꯦ ꯑꯗꯨ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯑꯩꯕꯨ ꯄꯨꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯏꯇꯥꯎꯒꯤ ꯊꯧꯅꯥ ꯐꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯈꯪꯍꯟꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯏꯇꯥꯎꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯏꯇꯥꯎꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯀꯅꯤ ꯑꯣ ꯍꯣꯏ ꯅꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯌꯥꯗꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯇꯥꯇꯒ ꯏꯆꯦꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯇꯥꯎ ꯑꯁꯦ ꯊꯪꯅꯕ ꯈꯨꯟꯗꯒꯤꯅꯤ ꯃꯃꯤꯡꯅ ꯇꯣꯝꯆꯥ ꯀꯧꯕꯅꯤ ꯃꯍꯥꯛ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯉꯁꯤꯁꯨ ꯀꯩ ꯑꯃꯕꯨ ꯏꯇꯥꯎ ꯑꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯅꯤ ꯍꯥ ꯀꯩ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤꯗꯅ ꯃꯥꯅꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯏꯇꯥꯎ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯑꯃ ꯂꯥꯡꯗꯨꯅ ꯄꯤꯖꯔꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯥꯀꯨ ꯊꯣꯝꯕ ꯍꯥꯏꯕꯗꯨ ꯏꯇꯥꯎ ꯇꯣꯝꯆꯥꯒ ꯑꯃꯨꯛꯇꯪ ꯊꯦꯡꯅꯍꯟꯗꯨꯅ ꯃꯥꯏꯊꯤꯕ ꯄꯤꯍꯜꯂꯁꯦ ꯃꯗꯨꯒꯤ ꯗꯥꯀꯨ ꯊꯣꯝꯕ ꯍꯥꯏꯕꯗꯨꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯃꯍꯥꯛꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯂꯧꯏ ꯌꯥꯗ꯭ꯔꯒꯅ ꯃꯤꯁꯤꯡꯗꯣ ꯊꯤꯅ ꯍꯦꯛꯇ ꯐꯨꯕꯤꯗꯣ
ꯃꯥꯕꯨ ꯋꯥꯔꯛꯄ ꯉꯝꯕ ꯃꯤ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯈꯨꯜ ꯑꯁꯤꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯁ ꯑꯩ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯑꯀꯟꯕ ꯁꯥꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯇꯥꯀꯨ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯑꯩ ꯊꯋꯥꯏ ꯊꯥꯕ ꯁꯣꯏꯗ꯭ꯔꯦ ꯏꯁ ꯏꯇꯥꯎ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ ꯗꯥꯀꯨ ꯊꯣꯝꯕ ꯍꯥꯏꯕꯗꯨꯕꯨ ꯀꯌꯥꯃꯨꯛ ꯁꯥꯊꯤꯕ ꯖꯥꯠꯅꯣ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯩ ꯎꯆꯤ ꯆꯠꯂꯨꯅꯦꯍꯦ ꯃꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯆꯪꯁꯤꯜꯂꯒ ꯆꯥꯕꯒꯤ ꯅꯪ ꯉꯁꯤꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯕ ꯇꯥꯔꯦꯗꯅ ꯍꯦ ꯅꯨꯄꯥ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯅꯪꯅ ꯃꯌꯥꯝꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯗꯥꯀꯨ ꯑꯗꯨꯕꯨ ꯀꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨ ꯄꯤꯛꯈ꯭ꯔꯕ ꯎꯆꯤ ꯅꯪꯅ ꯀꯔꯤ ꯃꯇꯦꯡꯕꯨ ꯄꯥꯡꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯍꯌꯦꯡꯗꯤ ꯗꯥꯀꯨ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯑꯀꯤꯕ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯎꯠꯊꯣꯛꯀꯅꯨ ꯗꯥꯀꯨ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯀꯟꯕ ꯁꯥꯗꯨꯅ ꯉꯥꯡꯉꯨ ꯅꯪꯅ ꯀꯤꯔꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯈꯪꯈꯤꯕꯗ ꯗꯥꯀꯨ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯍꯥꯠꯈꯤꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯔꯨꯞꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯣꯝꯕ ꯀꯧꯕ ꯗꯥꯀꯨ ꯑꯃ ꯂꯩ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯄꯤꯔꯦ ꯑꯣ ꯊꯣꯝꯕ ꯍꯥꯏꯕ ꯗꯥꯀꯨ ꯑꯗꯨ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔꯦ ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯀꯤꯕꯅꯤ ꯑꯩꯅ ꯊꯤꯅ ꯐꯨꯈ꯭ꯔꯕꯅꯤ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯎꯕꯗ ꯀꯤꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯅꯤ ꯍꯥ ꯗꯥꯀꯨ ꯊꯣꯝꯕꯕꯨ ꯏꯇꯥꯎꯅ ꯐꯨꯈ꯭ꯔꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯇꯥꯎꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯃꯗꯨꯒꯤ ꯗꯥꯀꯨꯗꯣ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯉꯔꯥꯡꯒꯤ ꯎꯆꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯀꯤꯕꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯕꯅꯤ ꯑꯩ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯗꯕ ꯌꯥꯗꯕꯅꯤ ꯅꯣꯡꯁꯥ ꯀꯩ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯃꯔꯨꯞ ꯇꯣꯝꯆꯥ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯠꯇ꯭ꯔ ꯃꯔꯨꯞ ꯇꯣꯝꯆꯥ ꯍꯣꯏ ꯍꯣꯏ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯃꯔꯨꯞ ꯈꯥꯇꯣꯟ ꯗꯥꯀꯨ ꯊꯣꯝꯕ ꯂꯥꯛꯍꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯇꯨ ꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥꯅꯤ ꯗꯥꯀꯨ ꯊꯣꯝꯕꯗꯣ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯗꯧꯅꯤ ꯏꯇꯥꯎ ꯇꯣꯝꯆꯥ ꯑꯩꯈꯣꯏꯁꯨ ꯂꯝꯕꯤꯗ ꯊꯣꯛꯑꯒ ꯉꯥꯏꯔꯨꯔꯁꯦ ꯍꯥ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯈꯨꯔꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯅꯣꯏ ꯑꯩꯒꯤ ꯂꯤꯆꯩ ꯆꯥꯅꯤꯡꯕ꯭ꯔꯣ ꯍꯥ ꯍꯦ ꯗꯥꯀꯨ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯅꯪ ꯀꯤꯕ ꯐꯥꯎꯔꯝꯃꯅꯤ ꯍꯥ ꯃꯍꯥꯛ ꯑꯁꯦ ꯅꯪꯕꯨ ꯊꯤꯅ ꯐꯨꯈꯤꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯇꯣꯝꯆꯥ ꯍꯥꯏꯕꯗꯨꯅꯤꯅꯦ ꯀꯔꯤ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯇꯣꯝꯆꯥ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯇꯣꯝꯆꯥꯒꯤ ꯃꯁꯛ ꯀꯥꯎꯔꯦ ꯀꯥꯏꯅ ꯃꯍꯥꯛ ꯑꯁꯦ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯗꯥꯀꯨꯗꯤ ꯊꯝꯈ꯭ꯔꯣ
चाउरा चाउरबा नोंसा कई कया अमा मा मथंतना माइथीबा पीबा ngamkrabani khanglabra ए दाकु थोम्बा नहाक मफम मसिदगी यामना थुना चलहोरो नत्रबदी नंग आइगी खुत्ता सोइदना सिरनी खंगलब्रा चलो चलो नोंसा फावबा नुपासी उबदा की हाइबा अदु ओइरबदी नुपासे मपांगन यामना कलमलनी ngasiди aigi lisay adusu yauraktre ai selobana farani ayo mayam masigi daku ase aikhoida amona yelaktanaba forase masih daku se masih Tagasari itaw di na thawna yamna leiba nupane daku thomba se itaw na khut thadringai da kibana sagol thawba phawa ngamdraduna leimaida tarakle aduni aina haidro adudi ai amuk chalukhige ko hoi itaw yamna nungai jare aikhoi mu leija horage mapa hanbire edana hala nupi ngasidi ai sining chitte hinglaklibani ai matung manau amuk hanna wajau ngangjararoi ngasibudi taibang mapuna aibu kanbirabani makha tana amuk wajau nganglurabadi ai siba soiraroi kari tawba yawrabage aidin hana haijabani akalla thawsaba napal tawba haibase kaidawnungda phaboidabani haidana थोक्रिबा थौदोक पुंबा तोमचाना मागी नुपीदा तमदुना खंगलमी नुमित अदुदगी अमुक हन्ना तोमचादु वाजाव ngang ba napal tawba du tawkhidre